ngasisu Manipur top channel gi make gi special content ama Sanaleibak ki Mapao myam da senjage myam le phok taminasi Hak-male da suknam lenga dictatorship Haibu kam dawza no Nepram Krishna Mohon kumza English singaniga taraga mapan gi aroiba English singaniga kungi ahobadagi coronavirus safong laktuna biological warfare satharagliba asigi anisuba wave mapangal sontharakpa duga ahum suba wave oiragani thajanariba omicron variant su mapung faraktriba langdai asida political warfare su kankhatnarakli political warfare asigidi masing mason naibugumna aka akum lairabasu mapunsi loiragadaba tha kharada ngairaba taraga matai suba legislative assembly ki aroiba lanpham haibadu oirakli swaidani miyam gi lenga asi lairamdrabadi political drama political warfare haibasi tawramgadra tawram loidra haina hangnarakli loinana amuk hainarakli badi mapung oina ruling party ki political drama si Hak-male da suknam lainga dictatorship haidubu kam dawza no haibisini se minister da haisi haiba platform da wafam asi putholubuda kanagadaba mande lawsu lawrakloi Saobu Saorakpa siyai Adubu democracy di Hak-malabadi Hak-male Taningdre Haiba Tabani masida sauningai warauningai di leiti haina khali kumza English singaniga taraga mapan gi December mapan ningthokaba numita kalam asimaktada kam dawdori thajabada ekhoi adumak langadariba jala haina Mapao sinki mamang sahi English singaniga kungi December taraga mangada mamangi o ibo bina lusingba Congress government ki matamda saramba Imphal gi kunung mamangda riba City Convention Center da pangthokiba thauram amada se minister en berena khunaibu kiduna phataba isa losin mana migi masa tara manghali kaugum si haikibadu khangning ningsinglei sumkhraba wani haujiksu khunaibu kibadigi tawgani haina thajaba pikiba laukhokiba lupa crore lising lakya gi project masa udaba kaya leidi losin duna thamdi asigumba thawong kayana khunai si mangnabagi masa oheli miyam khoiram khusauna hali thajaba manghali haibisisu kaudabadi farajani hekta haijinbagi thawong asidi sungtau tawdaba sungani corona lanthengi anisuba amasum ahum suba wave ki langdai sida satharagliba political warfare political drama sidi ayawbi thak haibudu yare kari amu haigani democracy gi amata ngairaba institution Hab miyamda thajanaraktabagi phibamda lakli tawbagi budi mamang sahi English singaniga kungi June thagi mayaida Rajya Sabak gi sit amagi election pangthoklamdaida political warfare satakibadudagi oirakhibani haina launari sumsu sumgani matamadugi political warfare du ningsinglubamadi handakta laibasigi khwaidigi wangba wayelsang Supreme Court na pikiba MLA ahum disqualify tawkibagi yathang Sana hankidaba duna democratic institution fawba thajaraktabagi phibamda lakibani haina lawi logi matungina mamangda MLA kaya disqualify tawkiba laki madu law court amatana sumdi haina kakhiba natragana sana hankidaba thenakidi MLA taret disqualification case ka mari leinana hearing speaker tribunal na sahidugi haibadi kumja English ingani kungi June kungani thoida lepkibadu June taragani panda hathuna yekhatki madugi notification na June taraga tereta thoki numiraduda BJP na lusingba government ki ANPP gi MLA mari toki minister phamdagi su toki BJP gi MLA ahum opposition congress da yauki aduga MLA dagi topagi CSU pisinki ruling da leiba T Robindro Trinamool Asawuddin independent government sagat patokuna congress sagatki mathangi numita BJP gi MLA hum tokpagi serolda ayaba piki aduga June taraga mapanda Rajya Sabak gi sit amagi vote thadanaki election asigi mawoinana congress camp ta leiba MLA mari disqualify tokhi atopa marina vote thadaba yabagi ayaba piki election asigi RO na vote thadaba yaba MLA yanghegani thoigi ming pareng ama phongki Maduda Congress kungamari BJP Taragani-pan NPP mari NPF mari LJP ama independent ama yauki Trinamool Congress ki T Robindro di disqualification tawkrabasu BJP ki list yauki election aduda BJP na puthokpa laisema sanajawa board kungani-pan aduga Congress ki T Mangi Babuna board kungamari phangki luribadi pung kharagi manungda
केस लोइसिंदुना कांग्रेस दा वोट पीगदबा एमएलए मरी डिस्क्वालीफाई तौक्रबसु अमखक्ति बीजेपी की लिस्ट हापसिंदुना वोट थदाहनखिबगी ममी तारी अदुगा कांग्रेस दा वोट पीगदबा एमएलए ना डिस्क्वालीफाई तौदुना लिस्ट हापखिदे वोट थदाहनखिदे फिबम अदुबु लो खंगबा अखंग हईसिंगना कुपना येंगसिलंबदी याय तोयगुमसुंग डेमोक्रेसी की मपु ओइरिबा मियामददी साथीना सममनबा पवनबदा नतना सुपनम लेंगा हाइबसी सुम तौबोइरे हाइबा वखल फोखले अमरमदा रूलिंग पार्टी गिदी असेदिन अफब नुमित ओइख्रे अदुगा डेमोक्रेसी दा थाजबा मियामगिना अंदेदिन अमम नुमित हाइबदु ओइख्रे हाउजिकती एमएलए मरी डिस्क्वालीफाई तौखिबेगी मनुंगदा टी रोबिंद्रो गिदी जुलाई 10 इंग्लिशिंग अनिगा कुंदा हाई कोर्ट ना स्पीकर ट्रिब्यूनल की ऑर्डर अदु सस्पेंशन ना थमख्रे अदु अतोपा अहुमगिना हंदकता सुप्रीम कोर्ट ना सतनाबा यारोय हाइख्रे अदुगा राज्य सभा की इलेक्शन अदु नियम की मतुंगिना सतनाबा याब्रा यादब्रा हाइबा वहंग अमसु थोलकले हाउजिकती असेंबली इलेक्शन की अरोनबा अमदि अफोंबा पोरम यानदुना ममांगदा अमुक्ता ओइखिद्रिबा मवोंगदा थागतनरी लाउनरी सेनरी बीजेपी की लंबी की मताइदा उखों वखों गवर्नमेंट के इलेक्ट्रिक पोस्ट फुट ब्रिज लैरक खुलक्ता युंगलिबा थेलिबा फिराल सिंह फुक्तनरोइसि यानथनरोइसि हाइनरकपा यावरे इंडियन कैंडिडेट सिंगना युंगबा फिरालनी पार्टी की सिंबल अमदी फिराल फंगदबनी अमतनी अदुनदी अतै सिंबल फिराल फंगुदबा इंडियन कैंडिडेट सिंगना युंगखिबा थेटखिबा फिरालना कमदौबा नंबर थारमगदरा हाइबदि खंगदे से मिनिस्टर ने दिखाई कि बीजेपी की एमएलए खुदिमक पार्टी की सिंबल फंगनी हाइब लेते मखोय मखोय की परफॉर्मेंस की मतुंग इना लेपकनी आसिदसु नते मिनिस्टर ओइरबसु एमएलए ओइरबसु थौगलोन यावदना स्टेट नत्रगना पार्टी के अपाम की मयोक्ता थबक तौरबदी लेमना थारोय पार्टी मनुंगदा कंगलुप नाइबा सेरोल खरोल तौबगी सतनबी तोकलसी हाइनसु चीफ मिनिस्टर ना फोंदोखिबा लेखि पुनमक काउथोकलमलबसु याय अदुमनदी ओइरगा हाइदोखिबा वा ngakna satpanina soidanadi thabakto ulakani tambadi ngamde khunaibu kiduna phatabasing saugotsinaba hotnarabadi maduna mangjagodoribasi kanano haibadu khangmina batai politics haibisidi miyamgi thabak tawba lainga adubuni songthok sungsin tawbasingdi politics nate makoising adudi hangoi politics ni hainasu se minister na phongdokhibanina hauji hangoi politics tawba kaya BJP da sayom sana leire adunani amuka suhanna thajabada aikoi adumak langadori bazala haina hangnaraklibasi maramaduna aikoi wakhal taminaba tai suknam lenga haibadu lehendanaba miyamgi lengak lehendanaba hotnaminaba matam yaure हाइनरक्लिबसिबु सुमलोइद्रने हाइबंगसिगी सनालेबाक की मपाव नेप्राम कृष्ण मोहन हक-मलेदा सुकनम लेंगा डिक्टेटरशिप हाइदुबु कमदौजानो हाइबा ngasiगी कंटेंट सि मैमना थमजगे अदुगा मैं हौजिक कोइनदि मतांग से लुसिनजरगे मसुम पथोकसगिबु सुखिबु लानखिबु क्या यावरस मैमना ngakpigeni मसुम मतम मतमगी मरुइब इ पाउक्सनसु लेपतन मैमदा अपडेट पिजरखे हैना चैनल सिगी मेकेदिगी सु मैमना थमजरी दो मैम अपडेट नमिनसी एंड थैंक यू